Lunwarimda Naga nupi amada kuki singna makut masa sanglakre hairi hiram asigi matangda pendaba wafam kaya fongdorakli. Ngasi date 7 January 2025 numit asida Konsakun Kelungiram Naga village asigi kungi asida hoina yum sanaba hena inanupi amasu inanupa ani sina yum pham semse hena khoi subu matamda kuki singna laga JCB thaba subu yaro ena JCB su tawbire adudagi henduktuna inanupi sida su moina inturga namturga nupibu phubire adudagi henduktuna miyam laga akhoida fatta moron silinaraga akhoida china langna bire aduna sigi matangsi akoi thamo yam nuaitre aduna naga gi CSO leader singna si miyeng tabio haina haijabani huji soiba namthuriba inanupido mapam sida lepi mangon lasu wari khatasni ahakni moina phubibudu aisu naga gi nupini aisu aigi khunni ena lakpani aduga yum sage bakanda makoi na kuki singna yade na aibu mitra kun muk nupa yauna aibu sumaina lakraga phabiraga aigi phone su loina kino thugai biraga aibu makhada sumaina pubiraga aibu phajana sumaina tawbire aduna yaredi akoi naga CSO singna sumari changbiduna sigisi tanna biu haibisi haini